Ithaida Rabies Sandorakpagi Chingnaba Leire Bisnupur District ki manung chana laiba Ithai Khunau Mamon Lampakta Mapu masak khangdraba anaba hui amana laikai da laiba topa hui singda chikpagi thawong satharak le haina laikai adugi miyoi singna Dog Protection Society DPS Manipur da pau pirakpadage DPS Manipur gi doctor yauba tim amana changsinduna yengsilubada hui adu rabies naramba yai haibagi Chingnaba Leire haire Hiram asigi matangda DPS Manipur gi maikaidagi phongdorokpada hui asi nabadagi mapuna hundok pirambu oigani haiba thajai anaba hui asina laikai asida leriba topa hui singda landarakpadagi phazillaga thamlambane asumna hui singbu nare haiduna mirairakpa asina publicta akaiba kaya pirakle maram asina miyamna hui singbu tathi tawaina tawbagi machak ama oiraktaba natte aduna hui loiriba owner singna adom-adomgi jiba singbu nadanaba Matam sana vaccination tauba amade lambi lamakhangda thadoklaga publicta ayat apan pinabasu honabigano hauzik mafam asida rabies suspect oiba hui leiravanina athuba matamda DPS Manipurna Ithai Khunau Development Organization IKHDO ga khusamnaraga anti-rabies vaccination camp ama tha asigi tarukta pangthoklagani hainasu DPS Manipur gi maikaidagi phongdorokpaga loinana rabies outbreak asi laksinanaba section thorang oina Kudaki oina hui asiga samnaramba hui tararom anti-rabies vaccine kapthokre haire Omicron dagi hena sandokpagi sang wangani Chingnaba COVID ki anoba variant thengnare COVID-19 gi yamna laungnaganba variant ama oiriba Omicron na malengbi leiba kaya da paktaknana sandoroktuna misi mina kaya thokhallingai cherak asida variant asidagi hena sandokpagi sang wangani haina Chingnaba IHU haina mingthonba anoba variant makhalama France ta thengnare Malemgi oina maru oina Europe ki leibak singda COVID santorokbagi chang leptana wangkhalaglingai cherak asida France ki khathang basarukta anoba variant makhal ase sandorokpa scientist singna thengna rakhibane B1.640.2 variant ase IHU Mediterranean Infection Institute ke researcher singna thengna rakhibane haujik phawbagi oina variant asigi case taragani thoi thengnare hairiba case taragani thoi mag Africa ge Cameroon dagi halakiba miyoi singne variant makhalasi Omicron dagi hena sandokpagi chang wangani haibagi singnaba lay adum oinamak haujikmaki oinadi chapsaba arepa wafam phongdokpada khara nganmalli haire preprint repository medR14 kauba medical journal amada phongba report asigi matunginna IHU variant ase mutation nifuga taruk laiba thengnare hairiba variant asigi spike protein singda amino acid makhal taraga mari yauba thengnai Spike protein makhalasi hana thengnakraba delta theta amadi Omicron variant singdasu yauribane B1.640.2 hairiba anoba variant makhalasi malemgi atopa leibak singda haujik phawbagi oina thengnadabada natana World Health Organization asu variant under investigation oina laukthokpa leitre researcher singna phongdorokpagi matunginna IHU gi ahanba case ase haukiba chahi 2021 ge November gi ani suba chayolda Mayai chalaba nupa amada RT-PCR test tawbada positive oiba thengna rakhibane COVID laichet asina malemda makhatana sandoktuna leiba maramna anoba variant kaya lepa leitana thoglakhigane adum oinamak nauna thorogliba variant sing asigi matik mayai tapna hantharakane adubu sandokpagi chang yamna wangba amade miyoibagi immune phawna changba ngamba variant makhal kaya su yaurakane asigumba variant sing asidagi aikhoi pumnamakna sectionba mathau tai Haujiksu Africa da ihan hana sandokpa thengnakiba COVID-19 gi Omicron gi variant na malem gi leibak chama henbada sandoktuna misi mina kaya thoghankhravani India gi oinasu state amadi union territory kulhumdoida laichet asi sandokpa thengnaduna haujik phawbada variant asigi apunba case listing amaga chanipan marfudraga nithoi yaukhre Chatnaba Yaroidaba recruitment ne Wakaf board na thokiba recruitment Chatnaba Yaroidaba Recruitment ni haina All Manipur Mitai Pangal Student Union AMM PSU ge President Abdul Wazir na phongdokre Manipur Press Club ta pangthokpa paugi miphamamada Abdul Wazir na makhata na hai tha asigi ahumda Wakaf Board ki maikaidagi recruitment logani haina order ama thorakhe thorakliba recruitment order asida project officer gi signature yaudana thadorokpa maramna aranba notice ne Election hayeng tangai rapa matamasida hatu recruitment loba thokliba sidasu marik chumbo official niyam amata ngakte haike Meghalaya da Omicron gi case manga thengnakhre
Awang nongpok state singi manung ama oiriba Meghalaya dasu COVID-19 gi anuba variant Omicron gi case manga thengnakhrei. Case manga adugi manungda case ahum amade East Khasi Hills district tagi ne aduga Riphoi district tagi case ane ne makhoi manga adugi manungda Assam dagi Meghalaya da koiba lakpa miyoi ama yawi haire. Nauna Omicron positive oirakraba miyoi manga adugi manungda amana United States tagi Meghalaya da halakhibane aduga amana New Delhi dagi halakhibane positive oiraba miyoi ani amade Nungnang ningai oiba mawongda Meghalaya gi wangmada chatludaba miyoi ngaktane case manga asigi contact tracing akanba mawongda chathari haikhe. State aduda malem gi oina kiningai oiraba COVID-19 gi anuba variant Omicron gi case manga sujilakpaga loinana state adugi Health Department ki oiba awangba thaki mifam amasu pangthokhrei. State aduda laichet asigi oirakliba phibam yenglaga state adugi Chief Minister Conrad Sangmagi maikaidagi tangai fadrabadi nauna lockdown thamba amade Missing yamna tinba thoram sing pangthokpada athingba thambaga loinana lanai gari sing Silong City da changbagi kangron semlagani haina phongdokhiba laikhre haina su pawasina makha tare. Total shutdown hapta kangjaibungde mina phuloi khe. Prime Minister Narendra Modi gi khongsat boycott tawboina korkom yauna tongan tongan ba lalholup singna kaukhiba total shutdown na maram oiraduna Imphal gi maruoiba mafam pumnamakta dukan sing thong hangna khide. Lambi da mi chatpagi sang sathina hanthakhe adum oinamak Prime Minister lakpagi lambi amasung hapta kangjaibung da pangthokpa thoram yauba migi masingde aduki matik yamkhe. Total shutdown asina maram oiraduna laingaki amadi lanai gi mahisang amata thong hangna khide. Laingaki loisang ayambadasu employee sing ningthi nungaina kana khide makhal makha kaya gi passenger service tawba gari sing lepna khe. Pamdaba thokdok thorokpa thingnabagi damak Manipur police na haukiba hingdagi hauna ahing nungthil khangduna Prime Minister Narendra Modi lakadaba Tidim Road ki lambi airport ki akoibada leiba mafam sing mikup nahum sing na senakhi maduna maram oiraga mafam amatada pamdaba thokdok ama phauba thokpagi paw leikhide adum oinamak masing yamlaba BJP gi firal paiba miyoi kayana Bir Tikendrajit International Airport age kaisampat phaubugi lambi paringda Prime Minister Narendra Modi lakpada harauba phongdokpa oina miyoi lising kaya kaya pareng lepna khe miyoi kharadi BJP gi firal paiduna mahakpu taramna okpada saruk yakhe mangjaunana laukthokkiba matunginna BJP gi mandal singna sinduna Assembly Constituency amamamdagi miyoi lising ahum dagi tadana Prime Minister Narendra Modi na wanganga doriba hapta kangjaibungda laknakhe ayuki pung 8 aduaidagi hauna hapta kangjaibungda mi punba horakhe makoina purakpa gari sing Indo Burma Road pareng amade atai lambi kaya gi mataida khamlaga khongna kilometer kaya marum laknakhe Prime Minister Narendra Modi na project kaya marum sangaba masung project kaya marum na urep uyung tambagi thauramadu yaunana bagi damak maikai kaya marum dagi auto rickshaw sing tongduna laknakhe auto rickshaw da tongduna lakpa miyoi ayambana makuta BJP gi firal amamam paiba ukhe makoibu mafam amatada kanagumba matana thingba pibagi paudi laite Prime Minister Narendra Modi gi khongsat yaudaba miyoi kaya amade lambi lamjauda thokna rakhide Manipur gi Tampaki district headquarters singda mi thongna rakpagi sang yamna hanthana ukhe lambi da gari chenbagi sang su mahausaga manadana hanthakhe Haiti gi Prime Minister hanana bohonarakpa thaurang mai pakhidre Haiti da chaliba chayol asida pangthokhiba National Day celebration da saruk yakhiba laibak adugi Prime Minister Ariel Henry bu sakhangdaba singna hatna bohonaduna target tawrakiba thawong amadagi nanthokore haire Prime Minister masamagna ngarang agency ga unakiba thawram amada wafam asi phongdokhibane ATM adu mahaki mayokta atamnana chatharkhibani haiba wafam Prime Minister asina phongdokhibaga loinana haujeksu mahaki punsida singnaba kaya marum lakli haikhe mamangi sahige July thada laibak adugi President Jovenel Moisibu hatkraba matungda Henry ase de facto Prime Minister oina laibak aduda thawpuduna lakhibane haukiba thangja numita laibak aduge Gainavis saharda pangthokiba National Day celebration ama official oina satharingai charakta police ama songkhulai paiba group singi marakta kanna khut thongna rakhe Gonaivis hariba mafam adu Haiti gi konong Port au Prince dagi awanglom da kilometer samaga yankhairom chalaga laidibane Port au Prince da ngasi dagi chahi chani gi mamangda Haiti laibaki oina Declaration of Independence sign tongnakhibane lamdam aduda Prime Minister Henry na changlaktuna National Day celebration pangthokpada saruk yaba yaroi haina mafam adugi miyam amasung khulai paiba gang singgi member kaya marumna phongna laukthokibane
महाकी पुंसीदा खुदोंग थीबा कयामरुम मायोकनरबसु हाइतीदा हुरानबा खुलाई पाइबा दाकू सिंगे युमफम अमत्ता थोलहल्लोय हाइनसु महाकना एजेंसीगा उनबा अदुदा फोंदोखे मतम सांगना लाइरबगे चैथेंग मायोकनरबा महौसागी ओइबा खुदोंग थीबा थोगदोकसिंग अमसुंग गेंगसिंगना ngaihak leitana miyot minai chathabagi thawongsing mayoknariba Caribbean nation aduda haukiba chahi anigi matam asida judiciary paralyze oibagi mathakta parliament su mathau pangthoktana laklivane asigumba awana gi chaitheng kaya adugi marakta leibak adugi president moisibu hatkiba thokdok aduna law and order ge thak asuki matik phibam soholaknabagi maram amasu oirakhibani haire aroibada tabiriba pumnamakpu thagachari